Awa ana taraba singda government asina leppa leitana mateng pangkhigani haina Chief Minister Biren haikhre. Pali balenga asina awa ana taraba sing mateng pangduna lakli makha tana pangkhigani haina Chief Minister Biren singhana phongdokre. Wafam asi tha sigi tara taruktagi hogduna chayol ani chupna chathagadaba free children heart surgery camp apung oina ngarang Imphal gi Hotel Classic Grand da hudokkiba thoram aduga mari leinana athoiba mitunglen gi warol thamnaduna haikibani. Mahakna makha taraduna haikibada ana ayek awa ana taraba kanda mateng pangba asidagi hena chawba mateng leite maram asina lengakna Chief Minister gi haksel gi tengbak CMSD amadi Prime Minister Jan Awas Yosna PMJAY haudokkibani lengak asna hek lakpadagi awa ana taraba amadi ason ana singda mateng piduna lakli makha tana pangkhigani loinana USA dagi humanity service kidamak khallaga pikraba state asida laktuna angang singidamak claim na mateng pangliba asi yamna thagatli lengakna awang bathakta ikai khumnaba utli haiki moina siam torwa kuisu khari do means I think as I moi sum la aga to winning you moi la isi sida la isi free da angang mayam sigi operation to bula ini ado kuisu reciprocate to thoi na tamo sam shorna to ko pose mamang da su ma angang mayam ma torga lying bangam da Delhi da Guwahati da salaga operation to matam da lak tara sangni manga sangni adu sangni ada sangni to mayam kappa le mayam do mana tawrakan da kogi Chief Minister gi haksel gi tengbang aduga Prime Minister gi Ayushman Bharat ki card to tawrakan lai ga kan da angang singuna tam giba ai di mimana roidra ismai to pani se thajal gi dugo Doctor Sina Sumai to bina du ki card to ki paisa na free da to bi kan ai fare ga na hai bi am emotional loiba mapamatam koi ku aduna human services miyoi gi awa ana mateng pangba laitelaira bu nungsiba asolana bu nungsiba luna tobiba alaman bu ikai kumnaba aduga ana ye awa ana taro matam na madu kon khatpi bu madu gi hana sawai ko dharma dikte aduga sa America dagi state da Manipur ma pikrams da lakanda free service people is moigi thinking moigi wakhalon je ya wang rage hoi moina hana develop to development do nataba moigi sense of humanity sense of service dedication aduga conviction do nida sikum base khoisu migi arai leida awana taba mayam sigi freedom ateng mangba laira basingu yokna bahona ba atola taba singu samgat pin bahona base mase ai di hek anoi gurum mani hek eki sarkar koi sarkar hek BJP lakko gai disabled singi soinairaba singi scheme sotaraba singi tengbang laing mangam jadraba singi health card aloraba singi police henkatpa widow singi adom dai ayam loina focus pi bina ege scheme singi mi angang wani ngadi ge sum pamjir pa heba dare isorna madu fangan bi bini ngasima isile hen birise ainaga sida leingam pote sigi pamjida masi pamji mai ni pamji adu bi isor man ngasi dagi hogduna angang kun manga gi open heart surgery tawgani loinana kem asi tha asi kuntra fawa pangthokani USA gi William Novick Global Cardiac Alliance Sky Hospital and Research Center Private Limited amadi Manipur Heart Foundation ahum na kusamna sinba thoram aduda Manipur lenga ki Health Minister Dr. Sapam Ranjan amadi USA gi William Novick Global Cardiac Alliance ki Senior Pediatric Cardiac Surgeon Dr. Bhaitale Dodovics na guest of honor oibaga loinana Sky Hospital amadi Research Center Private Limited ki Chairman Dr. L. Siamkensorna Thoramapu oina saruk yaki loinana William Novick Global Cardiac Alliance USA gi Maikai digi lakiba Dr. Tarataruk CM na kudol pot piduna ikai kumnaba utki